ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯆꯍꯤ 5 ꯈꯛꯇ ꯉꯥꯏꯔꯤꯕ ꯇꯣꯝꯊꯤꯜ ꯑꯣꯏꯅꯥꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯥ 5 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯃꯆꯟꯅꯨꯄꯤ ꯌꯥꯏꯁꯅꯥꯒꯤ ꯍꯛꯆꯥꯡ ꯂꯧꯗꯨꯅ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯡꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯒꯤ 6 ꯑꯃꯁꯨꯡ 8ꯀꯤ ꯂꯣꯟꯅꯕ ꯑꯍꯤꯡꯒꯤ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1:05 ꯔꯣꯝ ꯇꯥꯔꯛꯄꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯄꯣꯛꯈꯥꯏꯍꯜꯂꯛꯄꯗ ꯃꯃꯥꯒꯤ ꯃꯊꯥꯗ ꯇꯨꯝꯂꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤꯕꯨ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯜꯍꯟꯕꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 14ꯅꯤꯒꯤ ꯃꯇꯨꯡꯗ ꯉꯔꯥꯡ ꯔꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯉꯥꯡ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯂꯧꯗꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯆꯍꯤ 5 ꯈꯛꯇ ꯉꯥꯏꯔꯤꯕ ꯇꯣꯝꯊꯤꯜ ꯑꯣꯏꯅꯥꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯥ 5 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯃꯆꯟꯅꯨꯄꯤ ꯌꯥꯏꯁꯅꯥꯒꯤ ꯍꯛꯆꯥꯡ ꯂꯧꯗꯨꯅ ꯆꯠꯅꯕꯤ ꯂꯥꯏꯅꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥꯡ ꯊꯥꯒꯤ 30ꯗ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯄꯨꯕꯣꯛ ꯑꯣꯏꯅꯥꯝ ꯕꯥꯕꯨꯇꯣꯟꯅ ꯃꯤꯌꯥꯝꯗ ꯍꯥꯏꯖ-ꯆꯦꯔꯣꯜ ꯑꯃ ꯊꯥꯔꯛꯇꯨꯅ ꯑꯌꯥꯕ ꯂꯧꯈꯤꯕꯅꯤ꯫ ꯃꯄꯨꯕꯣꯛꯀꯤ ꯃꯇꯨꯡꯗ ꯉꯔꯥꯡ ꯑꯉꯥꯡ ꯑꯅꯤꯒꯤ ꯑꯄꯣꯛꯄ ꯑꯣꯏꯅꯥꯝ ꯃꯉꯥꯜꯉꯝꯕ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤ ꯑꯣꯏꯅꯥꯝ ꯑꯣꯡꯕꯤ ꯐꯩꯔꯣꯏꯖꯝ ꯅꯤꯡꯉꯣꯜ ꯕꯤꯅꯤꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯈꯨꯠꯌꯦꯛ ꯄꯤꯕ ꯆꯦꯔꯣꯜ ꯑꯃꯅ ꯃꯤꯌꯥꯝꯗ ꯑꯉꯥꯡ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯂꯧꯗꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯆꯔꯒꯦ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝ ꯐꯥꯎꯅꯔꯤꯕ ꯊꯣꯡ ꯇꯦꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗ ꯃꯅꯤꯄꯨꯔꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯟꯖꯣꯜ ꯈꯨꯜꯒ ꯃꯤꯖꯣꯔꯥꯝꯒꯤ ꯈ꯭ꯋꯥꯡꯒꯤꯟ ꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯥꯎꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯇꯨꯏꯚꯥꯏ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯁꯥꯕ ꯕꯦꯂꯤ ꯕ꯭ꯔꯤꯖ ꯑꯃ ꯇꯦꯛꯊꯔꯛꯄꯗꯒꯤ ꯃꯤꯖꯣꯔꯥꯝ ꯐꯥꯎꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯁꯤꯜꯆꯔꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠ-ꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯝꯕꯒꯤ ꯊꯕꯛ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁꯤꯟꯖꯣꯜ ꯐꯥꯎꯔꯒ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102B ꯒꯤ ꯃꯅꯨꯡ ꯆꯟꯕꯅꯤ꯫ ꯂꯝꯕꯤ ꯑꯁꯤꯒꯤ ꯄꯔꯤꯡꯗ ꯁꯥꯔꯤꯕ ꯊꯣꯡ ꯑꯁꯤꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒꯤ ꯃꯔꯛꯇ ꯆꯥꯅ ꯊꯛꯅꯅꯕ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ-ꯆꯩꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯃꯍꯧꯁꯥꯒꯨꯝꯅ ꯁꯤꯃꯦꯟ ꯕꯦꯒꯁꯤꯡ ꯊꯟꯅ ꯄꯨꯔꯛꯄ ꯇ꯭ꯔꯛ ꯑꯅꯤꯅ ꯃꯇꯝ ꯑꯃꯠꯇꯗ ꯊꯣꯡ ꯑꯁꯤ ꯂꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯨꯕꯗ ꯈꯪꯍꯧꯗꯅ ꯇꯦꯛꯊꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯊꯣꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯖꯤꯟꯕꯒꯤ ꯃꯊꯧ ꯇꯥꯍꯜꯂꯕꯁꯨ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯊꯣꯡ ꯑꯁꯤ ꯁꯤꯟꯖꯣꯜ ꯑꯃꯁꯨꯡ ꯈ꯭ꯋꯥꯡꯒꯤꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯤꯂꯣꯃꯤꯇꯔ 110 ꯁꯨꯞꯅ 785ꯗ ꯂꯩꯕ ꯊꯣꯡꯅꯤ꯫ ꯊꯣꯡ ꯑꯁꯤ ꯇꯦꯛꯊꯔꯛꯄꯗꯒꯤ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯄꯟꯕ ꯊꯣꯛꯍꯜꯂꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ NHIDCLꯗ ꯊꯣꯡ ꯑꯁꯤ ꯋꯥꯔ ꯐꯨꯇꯤꯡꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ꯫ ꯀꯝꯄꯅꯤ ꯑꯁꯤꯅꯁꯨ ꯈꯨꯗꯛꯇꯒꯤ ꯕꯦꯂꯤ ꯕ꯭ꯔꯤꯖ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯑꯇꯣꯞꯄ ꯊꯣꯡ ꯑꯃ ꯁꯦꯝ ꯁꯥꯅꯅꯕ ꯃꯊꯧ ꯇꯥꯕ ꯃꯆꯥꯛꯁꯤꯡ ꯄꯨꯔꯛꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯅꯧꯕ ꯊꯣꯡ ꯁꯦꯝꯖꯤꯟꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛꯇ ꯁꯤꯟꯖꯣꯜꯗꯒꯤ ꯗꯤꯌꯥꯜꯈꯥꯏ ꯐꯥꯎꯔꯒ NH-2 ꯄꯔꯤꯡꯗ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝꯗ ꯒꯥꯔꯤꯁꯤꯡ ꯗꯥꯏꯚꯔꯠ ꯇꯧꯗꯨꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯍꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯅ꯭ꯌꯨ ꯍꯦꯚꯟꯗ ꯑꯃꯨꯛꯀꯁꯨ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ PSꯅ ꯀꯣꯟꯕ ꯈꯨꯜ ꯈꯔꯗ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 11:30 ꯔꯣꯝ ꯇꯥꯔꯛꯄꯗꯁꯨ ꯆꯦꯄꯨ ꯌꯥꯎꯂꯦꯟ ꯀꯨꯀꯤ ꯈꯨꯜꯂꯣꯝꯗꯒꯤ ꯅ꯭ꯌꯨ ꯍꯦꯚꯟ ꯈꯨꯜ ꯇꯝꯅ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯒꯗꯕ ꯒꯥꯔꯤꯁꯤꯡ ꯄꯟꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯑꯥꯔꯊꯔ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ 94 ꯎꯈ꯭ꯔꯨꯜ ST ACꯗꯒꯤ 4ꯁꯨꯕ ꯑꯃꯁꯨꯡ 6ꯁꯨꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯀꯥꯔꯛꯇꯨꯅ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯑꯣꯏꯔꯝꯈꯤꯕ AS ꯑꯥꯔꯊꯔꯅ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕ AS ꯑꯥꯔꯊꯔ ꯑꯁꯤ ꯑꯥꯎꯇꯔꯒꯤ MP ꯑꯜꯐ꯭ꯔꯦꯗ ꯀꯥꯟꯉꯝ ꯑꯥꯔꯊꯔꯒꯤ ꯑꯄꯣꯛꯄꯅꯤ꯫ ꯃꯣꯔꯦꯗ ꯂꯣꯟꯅ ꯊꯥꯎ ꯄꯨꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯕꯁꯤꯡ ꯐꯥꯔꯦ꯫ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯉꯔꯥꯡ ꯁꯣꯔꯥ ꯃꯅꯤꯡ ꯂꯩꯀꯥꯏ ꯏꯔꯦꯡꯕꯟꯗꯒꯤ MD ꯍꯥꯁꯟ ꯀꯧꯕ ꯆꯍꯤ 51 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯟꯇꯦꯅꯔ 12ꯗ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜ ꯍꯥꯞꯇꯨꯅ ꯃꯣꯔꯦ ꯇꯝꯅ ꯕꯣꯂꯦꯔꯣ ꯄꯤꯀꯞ ꯚꯦꯟ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫
ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯇꯁꯨ ꯃꯣꯔꯦꯔꯣꯝꯗ ꯊꯥꯎ ꯄꯨꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯕ ꯇꯥꯇꯥ ꯃꯦꯖꯤꯛ ꯑꯃꯒ ꯏꯀꯣ ꯚꯦꯟ ꯑꯍꯨꯝꯒ ꯀꯣꯟꯅꯅ ꯃꯤꯑꯣꯏ 3 ꯐꯥꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯐꯥꯔꯕꯁꯤꯡ ꯑꯗꯨꯗꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅ꯭ꯌꯨ ꯂꯝꯀꯥꯡ ꯈꯨꯟꯊꯛꯇꯒꯤ ꯇꯥꯇꯥ ꯃꯦꯖꯤꯛ ꯊꯧꯔꯛꯄ ꯑꯦꯜꯚꯤꯁ ꯂꯝꯀꯥꯡ ꯆꯍꯤ 19, ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯅꯨꯡꯉꯧꯔꯣꯛꯇꯒꯤ ꯗꯥꯡꯁꯥꯋꯥ ꯀꯣꯁꯤꯜ ꯄꯤꯄꯥꯆꯨꯡ ꯆꯍꯤ 53, ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯉꯥꯏꯌꯨꯝꯐꯝ ꯄꯥꯔꯠ 2ꯗꯒꯤ ꯑꯦꯝ.ꯗꯤ. ꯑꯕꯥꯁ ꯈꯥꯟ ꯆꯍꯤ 48, ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯔꯥ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯑꯦꯝ.ꯗꯤ. ꯃꯨꯖꯤꯕꯨꯔ ꯔꯍꯃꯟ ꯆꯍꯤ 35ꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ 4ꯒꯤ ꯃꯅꯨꯡꯗ ꯑꯦꯜꯚꯤꯁ ꯂꯝꯀꯥꯡ ꯅꯠꯇꯅ ꯑꯇꯩ ꯏꯀꯣꯚꯦꯟꯗ ꯊꯥꯎꯁꯤꯡ ꯍꯥꯞꯂꯒ ꯄꯨꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯕꯅꯤ꯫ ꯃꯈꯣꯏ 4ꯗꯒꯤ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜ ꯍꯥꯞꯄ ꯀꯟꯇꯦꯅꯔ 15 ꯔꯤꯀꯚꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯣꯅꯦꯜ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯁꯤꯖꯈ꯭ꯔꯦ꯫ ꯃꯃꯥꯡ ꯊꯥꯒꯤ ꯑꯦꯄ꯭ꯔꯤꯜ 30 ꯑꯃꯁꯨꯡ ꯊꯥ ꯑꯁꯤꯒꯤ 1ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯒꯤ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1:55 ꯔꯣꯝ ꯇꯥꯔꯛꯄꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯥꯏꯕꯨꯡ ꯚꯤꯂꯦꯖꯗ ꯂꯩꯕ 38 ꯁꯨꯕ ARꯒꯤ ꯔꯥꯏꯐꯜꯃꯦꯟ ꯑꯃ ꯃꯁꯥꯗ ꯁꯔꯚꯤꯁ ꯔꯥꯏꯐꯜꯅ ꯀꯥꯞꯁꯤꯟꯗꯨꯅ ꯁꯤꯖꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯔꯥꯏꯐꯜꯃꯦꯟ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯁꯤꯕ ꯁꯤꯡꯍ ꯆꯍꯤ 90, ꯑꯄꯣꯛꯄ ꯀꯨꯏꯂꯥ ꯁꯤꯡꯍ ꯀꯧꯏ, ꯄꯟꯖꯥꯕꯀꯤ ꯖꯤꯔꯥ ꯐꯤꯔꯣꯖꯄꯨꯔꯒꯤ ꯀꯇꯣꯔꯥ ꯈꯨꯜꯗꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯔꯥꯏꯐꯜꯃꯦꯟ ꯅꯝꯕꯔꯅ G/500337 ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅ꯭ꯌꯨ ꯀꯩꯊꯦꯜꯃꯥꯟꯕꯤ PS.ꯅ ꯑꯟꯅꯦꯆꯔꯦꯜ ꯗꯦꯊ (UD) ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯔꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗ ꯉꯔꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃ ꯕꯟ ꯇꯧꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 140 ꯔꯣꯝ ꯃꯥꯡꯉꯤ, ꯍꯧꯖꯤꯛꯁꯨ ꯀꯔꯐ꯭ꯌꯨ ꯂꯩꯔꯤ꯫ ꯄ꯭ꯔꯣꯐꯦꯁꯔ ꯆꯤꯡꯂꯦꯟ ꯃꯩꯁꯅꯥꯝ꯫ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃ ꯕꯟ ꯇꯧꯕ ꯃꯇꯝꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 140 ꯔꯣꯝ ꯃꯥꯡꯉꯤ, ꯍꯧꯖꯤꯛꯁꯨ ꯀꯔꯐ꯭ꯌꯨ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯤ ꯁꯦꯜ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯈꯟꯅꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯉꯥꯛꯁꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,298 ꯔꯣꯝ ꯄꯨꯊꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯥꯎꯊ ꯏꯁꯠ ꯑꯦꯁꯤꯌꯥꯟ ꯁ꯭ꯇꯗꯤꯖꯒꯤ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯆꯤꯡꯂꯦꯟ ꯃꯩꯁꯅꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁꯤꯟꯃꯤꯁꯤꯡꯒꯤ ꯅꯨꯃꯤꯠ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯀꯪꯂꯩ ꯏꯀꯣꯅꯣꯃꯤꯛ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (ꯀꯦꯗꯣ)ꯅ ꯁꯤꯟꯗꯨꯅ ꯏꯝꯐꯥꯜꯒꯤ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯃꯦ ꯗꯦꯒꯤ ꯊꯧꯔꯝꯒ ꯂꯣꯏꯅꯅ ꯀꯦꯗꯣꯒꯤ 18 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗ ꯑꯈꯟꯅꯕ ꯃꯄꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝꯗꯨꯗ ꯀꯦꯗꯣꯒꯤ 9 ꯁꯨꯕ ꯁꯣꯚꯦꯅꯤꯔ ꯔꯤꯂꯤꯖ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯊꯔꯣꯏ ꯑꯍꯥꯟꯕꯒꯤ ꯃꯍꯥꯎ ꯍꯥꯏꯕ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯏꯕ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯥ ꯌꯥꯎꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯏꯃꯥ ꯀꯌꯥꯗ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯊꯧꯔꯝꯗꯨꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯋꯥꯔꯛꯁ ꯑꯦꯖꯨꯀꯦꯁꯟ ꯑꯦꯖꯀꯤ ꯑꯦꯗꯤꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯔꯥꯝꯕꯣꯅꯣꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ, ꯀꯦꯗꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯣꯏꯕꯝ ꯃꯅꯤꯇꯣꯟꯅ ꯊꯧꯔꯝ ꯃꯄꯨ, ꯂꯤꯛꯂꯥꯒꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯊꯥꯡꯖꯝ ꯖꯌꯀꯨꯃꯥꯔꯅꯆꯤꯡꯕꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯗꯨꯗ ꯆꯤꯡꯂꯦꯟ ꯃꯩꯁꯅꯥꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯐꯥꯎꯕ ꯁꯦꯜ ꯇꯣꯜꯂꯦ ꯍꯥꯏꯕ ꯌꯥꯏ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯨ-ꯅꯣꯝꯕ ꯀꯟꯁꯤ ꯍꯥꯟꯅꯗꯤ ꯀꯩꯊꯦꯜ ꯌꯧꯔꯒ ꯍꯤꯡꯂꯒꯅꯤ ꯍꯥꯏꯅꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜ ꯂꯦꯞꯄꯒꯤ ꯆꯥꯡ ꯋꯥꯡꯂꯦ, ꯀꯩꯊꯦꯜ ꯇꯣꯏꯅ ꯂꯦꯞꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯃꯣꯡꯐꯝꯒꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯅꯛꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯊꯣꯏꯕ ꯃꯤꯊꯨꯡꯒꯤ ꯋꯥꯔꯣꯜꯗ ꯀꯔꯥꯝꯕꯣꯅꯣꯅ ꯍꯥꯏꯈꯤꯕꯗ ꯀꯦꯗꯣꯁꯤ ꯑꯩꯍꯥꯛꯅ ꯃꯇꯝ ꯑꯃꯗ ꯗꯦꯄꯨꯇꯤ ꯂꯦꯕꯔ ꯀꯃꯤꯁꯅꯔ ꯑꯣꯏꯔꯤꯉꯩꯗ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯁꯤ ꯃꯍꯩ-ꯃꯁꯤꯡ ꯇꯝꯅ ꯅꯍꯥꯁꯤꯡꯕꯨ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯄꯤꯖꯔꯤꯕ ꯌꯥꯝꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤ ꯊꯛ-ꯈꯥ ꯈꯪꯅ ꯆꯠꯄ, ꯂꯝꯆꯠ-ꯁꯥꯖꯠ ꯐꯖꯕ, ꯊꯧꯅꯥ ꯂꯩꯕ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯅꯤꯡꯗꯕ, ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯥꯎꯊꯣꯛꯆꯕꯒ ꯂꯣꯏꯅꯅ ꯂꯨꯞ ꯃꯁꯤꯡ ꯌꯥꯝꯃꯟꯗꯨꯅ ꯃꯈꯜ ꯀꯌꯥꯒꯤ ꯏꯔꯥꯡ ꯊꯣꯛꯅꯔꯤ꯫ ꯃꯁꯤꯒꯨꯝꯕꯁꯤ ꯀꯦꯗꯣꯗꯗꯤ ꯂꯩꯇꯦ꯫ ꯃꯈꯣꯏꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯖꯗꯨꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯄꯤꯕꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏ ꯀꯌꯥꯕꯨꯁꯨ ꯊꯕꯛ ꯄꯤꯅꯕꯒꯤ ꯊꯧꯅꯥ ꯑꯁꯤꯅ ꯀꯦꯗꯣ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯅ ꯈꯨꯟꯅꯥꯏꯁꯤꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯊꯧꯗꯥꯡ ꯍꯦꯟꯅ ꯂꯧꯍꯟꯅꯤꯡꯏ ꯍꯥꯏꯈꯤ꯫ ꯀꯦꯗꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯅꯤꯇꯣꯟꯅ ꯀꯦꯗꯣꯒꯤ ꯄꯥꯟꯗꯝꯗꯤ
work to identity haibadi isagi pothok marang kaina pothok mipal tang dana hingbani isana sujanomjaraga hingnanaba honaminasi haiki pali mana lanthokre laisem phankhong ahungi matik mayai saitha jagoi phongkre ima laisem inat loisang na sinduna kumja lisingani ka kuntaruk ki pali mana lanthokpaga loinana laisem phankhong ahum matik mayai saitha jagoi phongbagi thorum ngarang pantho isai konung nongpok singu thong maitei laikol thalosipi lok selo lamai singda pangthokre thorum sida Manipur University ki Research and Development Cell gi Director Professor CH Ibohol Meitaina mikok mithoilen oiki ima laisem inat loisang gi President Maitram Sumatibalana thopu machang amsung loisang asigi Vice President Maitram Gitana Mikalen athoiba oina sarukyaki thauram sida chahi sigi oina pali mana salam tomba maisnam siwdat taluang amasung khuraijam anilda lanthoki mana sing asida selgi oina lupalising yangkai sakhangse amadi life hi lengyan yauki thauram sigi manung channa laifam len asigi thokok thokchom maniton ulipa amasung laifam gi asuppi laikhuram ningol ts ongbi rasesori dasu mana fi khudol tamduna ikai khomnaki loinana chatkoi salai sangi mahiroi singna laisem phankhong ahum matik mayai saitha jagoi phongduna miyam da khudol tamki thaurum sige mari lainana lai oiba panthong na hai malem taibung panda aikoi gi oiba thaban amakhak aikoina khangdana udana namsil laga leiba thanil haiba waisi kalen thanil haina ngasi thaurum pangthoktuna sak phongjabani maitai aikoi dadi thaban da parga chatpani masiga loinana lamdam sigi laibak sigi kananaba thabak tamak tauba masagi oijabasu thidabani masagi oijaba wakalon adudadi kajiktang nan thoraklaga laibak miyamgi damakta khanba adugumlaba miyoising aduda pali mana si pibani mana sida sel oina lupa lising yangkai pirgasu sel sing asigi mapudi ayakna oijade kudingmak miyamna kacharpasing adudagi kudol tamjabani masiga loinana laisem phankhong ahum matik mayai saitha jagoi asi puthorklibasi mangang lowang khoman amasung lining thau achippa amadi lining thau sana mahi ki isai amasu miyam gi damakta lanthokjabani miyoi kunthra manga na saruk yaduna jagoi si phongbani laina hai wari laihalu wari dugi isai lakadabadi jagoi tonglakadabani jagoi puthorkliba pumnamaktuna laisak takpani maram aduna pari gi laifam maitai gi laifam panthau gi laifam sengwatpada wari jagoi amadi isai haibasi puthokta yade haina singu laina takpirakpadagi malem laisem phankhong ahungi wari jagoi asi puthokjabani hari laibaksin bathungna mobile emergency alert system sangyeng tawkhre Center lingakna laibaksin bathungna anoba emergency warning technology sangyeng tawba oina miyoi million kaya gi mobile phone da high decibel alert haibadi makhon yamna hauba emergency alert system sangyeng tawkhre Union Minister Jyotir Aditya Sindhya na cell broadcast alert system asi ngarang launch tawduna sangyeng tawkhibani Hairiba system asi indigenous platform da design tauba amasung India gi disaster management amadi emergency communication framework bu hena mapangal kankhat hannanaba puthorkiba system amani system asi Center for Development of Telematics C. na National Disaster Management Authority NDMA ga khusamnaduna develop tawbani laibak sin bathungna pangthokiba system sangyeng tawba duda miyoi kaya gi mobile phone da emergency alert oina makol hauna notification lakibaga loinana mobile phone sing adu vibrate tawki hairi yanakhiba wafam sing United States na ngaktre lan makha chathaba yabagi fihum da leire Iran
ꯂꯥꯟ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯥꯡꯗ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯉꯥꯛꯇꯕꯒ ꯂꯣꯏꯅꯅ ꯏꯖꯔꯦꯜꯒ ꯈꯨꯠꯁꯝꯅꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯟ ꯃꯈꯥ ꯆꯠꯊꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯑꯥꯔꯝ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯤꯂꯤꯇꯔꯤ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯁꯀꯤ ꯗꯦꯄꯨꯇꯤ ꯃꯣꯍꯝꯃꯗ ꯖꯥꯐꯔ ꯑꯁꯥꯗꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯉꯥꯡꯈꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯁꯨꯡ ꯂꯧꯈꯠꯂꯛꯈꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯃꯥꯡꯗ ꯂꯥꯟ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯥꯡꯗ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯣꯏꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯤꯗꯤꯌꯥꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯑꯃꯁꯨꯡ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯎꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯑꯍꯥꯟꯕꯗ ꯊꯥꯎꯒꯤ ꯃꯃꯜ ꯍꯟꯊꯍꯜꯂꯛꯅꯅꯕ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕꯗ ꯏꯔꯥꯟꯗ ꯂꯥꯟꯗꯥꯔꯨꯕꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯍꯩꯇꯕꯗ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯛꯂꯤꯕꯁꯤꯗꯒꯤ ꯊꯩꯗꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯏꯔꯥꯟꯒꯤ ꯑꯥꯔꯝ ꯐꯣꯔꯁꯁꯤꯡꯅꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯂꯩꯈꯤꯒꯅꯤ ꯑꯃꯁꯨꯡ ꯌꯦꯛꯅꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯪ ꯇꯞꯄ ꯀꯥꯏꯍꯜꯂꯛꯅꯅꯕ ꯂꯧꯈꯠꯂꯛꯄ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯑꯣꯡꯁꯤꯡ ꯃꯥꯌꯣꯛꯅꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯏꯖꯔꯦꯜꯒꯤ ꯁ꯭ꯄꯥꯏꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯅꯤ ꯏꯔꯥꯟꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀ ꯈꯨꯠꯁꯝꯅꯗꯨꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯍꯥꯠꯈꯤꯕꯗꯨ ꯏꯖꯔꯦꯜꯒꯤ ꯁ꯭ꯄꯥꯏ ꯑꯦꯖꯦꯟꯁꯤ ꯃꯣꯁꯥꯗꯀꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯄꯥꯎꯅ ꯍꯥꯠꯄ ꯉꯝꯍꯟꯈꯤꯕꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯀꯌꯥꯗ ꯐꯣꯡꯅꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯔꯥꯟꯒꯤ ꯑꯅꯧꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯁ꯭ꯇꯔꯛꯆꯔꯗꯒꯤ ꯏꯖꯔꯦꯜꯒꯤ ꯁ꯭ꯄꯥꯏ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯈꯤꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯏꯖꯔꯦꯜꯒꯤ ꯁ꯭ꯄꯥꯏ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯅꯤ ꯏꯔꯥꯟꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯏꯔꯥꯟꯒꯤ ꯅꯇꯥꯟꯖ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯠꯇ ꯑꯔꯣꯟꯕ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯈꯣꯝꯒꯠꯇꯨꯅ ꯏꯖꯔꯦꯜꯗ ꯄꯥꯎ ꯄꯤꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯃꯈꯣꯏꯕꯨ ꯏꯔꯥꯟꯒꯤ ꯖꯨꯗꯤꯁꯔꯤꯅ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯐꯥꯗꯣꯛ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯃꯣꯁꯥꯗꯀꯤ ꯑꯣꯐꯤꯁꯥꯔ ꯐꯥꯎꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫